पाउजरे युमफम ओइबा मरोइबा पाउ खराब दे तौजरे पुलिस कांस्टेबल अमगे युमगे गेट नोंमै कापसिनदुना अटैक तौरमले ngarang numidang pung 13 minit tararum tabada Imphal East ki irimbu police ki camgai takuk mapan makha lekai teleba MD Momin sai kuntramanga apokba laikhidraba Nizamuddin gi jumki thongkal dama sakhang daba singna nongmai round ani hom kapsin dun attack tawramle Momin aji Manipur police ki constable oibani nongmai kapsilam khiba aduda mahaki geta nongmai maruna panbagi mafam lai karigi damak nongmai kapsin dun attack tawram khibanu aiba khangpa ngamdre thawdog aduga mari leina loop amata su claim torpa leitre Thawdok tu ki mayuk tengah silam dam batu ki miamna kiam takok mapanda wakat mifam pamduna protest taukre. Wakat mifam atu da saruk yakiba kairau BJP mandal ki president S. Rajnikant na phangdo ki pada kairau kendra asiki manungda. Nongmai kappa ki tabak sa tharakiba andaki asika anirak subane. Mamang da kairau makting da leiba jum amadasu kapsilam palaikre. Thawng asi makata na tau biganu chena pamiyo sing polis na atu pada bagat piyo. Kari maram kita ubuno haibadu mari lain basin atau pada sengtok piu haike. Maka tarakpa atau papau amadena rims the oxygen plant amaleng bagi tangai fada balaire. Rims ki casualty da laying berlak pemiut kontra gataruk COVID positive oigre. Rims hospital ki casualty da haujik anar laying bagi tapak mapung phana sathare. Adu bahau ki bana bethumni aibade April kontra metang ama amadi ani asida. Rims ki casualty da laying berlak pemiut singki marung pemiut kontra gataruk COVID-19 positive oire haire. Pau siasina rims tagi fangpa pau ki matung indadi rims ki casualty ta laying balak liba miyosing ki marungda COVID-19 positive oibagi masing henggalak liba asigi matangda ngasi rims ki medical superintendent oiribi asin asobu thautang laudana rims ki tongan bo doctor singka loidana mifam ama pangthokna section tarong ki tapak lokhan anabagi khana nainabagi mifam ama pangthokre haire pau sina hai rims casualty da laying balak pa miyosing ki marungda COVID-19 positive oiba miyo hek jarpaga Makhatana laying bagi tabak si rims hospital da sataduna lagle. Maduna rims ke casualty da laying balak liba miyo sing dagi COVID-19 laisa chandorak tanapa section tharong ki tabak su paikat pa hokre aire. Amarom da ngarang phabuda rims da COVID patient marfumanga admit tawduna. Haujik laying bagi tabak sathari. Masigi matakta akanaba extra bed taragom doi absenduna. Laying bagi tabak sathari. Anabasing manung da me amada COVID na naraba miyo yangkai mari oxygen leptana sinai. Loina anaba miyo mapan amada ventilator sinare. Adu gangarang me aniduna COVID patient kuntra taruk oxygen stand sinai. Adu COVID patient tarit na ventilator sinai. Ana basing ki marakta masing jam na oxygen leptana sinaba amadi ventilator sinariba. Ana basing dana amuk khena oxygen sinaba ki sang hengalak padagi oxygen adu ki matik mathau tai haire. Masih natana nal COVID kisingi manungda angang unaba yorok pada pok padang hairiba angang singda sor hon ba waba yorok padagi tangai fadana oxygen sinadaba yadre. Maduna COVID na di non COVID animakta oxygen leptana sinarakpa maramna rims hospital gi oina oxygen watana thamba mathau tai haire oiriba phibam asida rims da oxygen marang kaina fangnaba Manipur sarkar nasu akanaba miang ama sangbi ba mathau tare loina na nongma gi oina oxygen stock tawtuna thamdrabadi oxygen watpagi kudong chadaba kaya mayoknaba yabagi phibam da leire bawasin hai rims da COVID na naba mioi masing jamna leirakba anaba sing ayambana oxygen sinadaba yadaba asina Tangai fadana rims ki oina oxygen plant ama thamdaba yadaba ki phibam talaire haire hiramasi ki matang rims ki director na asoba tawdang laudana center ki mari leinaba authority de che idhar rims ta atuba matamda oxygen plant ama thamduna oxygen marang kaina puthokna bathabak laukan abasu khanabam thokle haina praja section kya da fresh ta phangdorakle makha tarakba atopa pau amadasu gari huran ba amma gari ga konana lilong police na phare gari masa huran bagi thabak tawba mioi amana huran lakpa gari masa Mayum dalosin hona thamle abagi akhanaba pau amari long police na phangbadage ngasi Thobal district police ki SP Dr S Ibomsa ki lusing makada Lilong police station ki OC na lusing batim ama napi police amade Anjumal Lilong ki volunteer kya galoina na miyoy adagi memda satuna thiba umbagi thabak chathabada miyoy aduna hura lakpa ekdipa gari amaga kona na miyoy adu phagat pangamle haire Thobal police ta ki phangba pau asigi matungi nadi gari ka kona na phagat aba miyoy asigi maming Singha Mayum Farid Khan Sai Kuntra Gamathoi Apapa Singha Mayum Abdul Salam Kawe Lilong atau khong dagine Mangodagi number yauduba angopa masuki aktiba amaga loina na gari adugi toolbox na jarum balu palising umputraga kona na phagat pangamke Makata na uhang bangsa daba matamda gari adu Lilong atau khong talaiba Singha Mayum Imran Khan Sai Kunka Taruk Apapa Singha Mayum Orias Khan ke loina na Haukiba April Kuntra gi nomidang Haukiba April Kuntra gi nomtilpung aniga minute mangarum taba matamda gari mamag laikai Legal office manaki Mahindra showroom ayatagi huralakpani aibakang bangamke loina gari huran bad jawriba Singha Mayum Imran Khan asi hausik lotuna laikre haire
gari hural lakpa asig mari lainana Lilong Police na FR case ang malokot pag loinana makata na thizin humjin bagi tabak sa tabak aure ay napangtokle Jiribam Tea Garden ki mafam singda yung kay kaya saduna khundasin kre Tea Garden asi pungmut pag chap manana laire Chagi pothok marang kay na pothok to na lepta na income lakhana na ba amadi nong mada sinmi chani ki batak ta tabak phangan na bagi pandamda Manipur Sarkar na Jiribam district ki manung channa mongbum amadi Mall John Village na English nga magasampan marfu dagi marfu mathoi dagi lam hector Samri kun mga pak choba Tea Garden cha bagan machem ko tuna apa makal ki cha pambi thaduna pothok marang kai na pothok ton income lak na bagi lambi machem lamba adu Manipur Sarkar makata na miyang chanpi da padagi aujik Tea Garden asi pumut mut pagat mana na laire kangai paki maira na Tea Garden asi gi haujik oi ba phibam akthing na reng chalwa matamda Tea Garden asi ga thanghan leir ba mawung amadi mol zone gi khunja sina jung kya sajinduna khunda sinduna haujik laire loiner Tea Garden asi yengjen bina ba laita badagi pumut mut pa hai ba manare Sahi kaya dagi tharak pa chapambi kaya pak tak na janta tuna jung kai chajan ba amate ingkol question bagi thabak chatha duna laire Manipur Sarkar na cha pothok marang kai na pothok na bagi pandam da semgat khiba Tea Garden asigi apan bapak chawpa lam hector chamri kun mangane masigi manung da lam hector chahum da chapambi sing thabagi mafam waina se narame aduga purpose land waina acre sa makhak tuna su thamle bane hauji Tea Garden asigi lupa crore kaya changna semgat khiba factor gi saruk su kangkhong chaidun laire Mamal jamlaba mesin kya sum apam baram khangdar mangkhre sarkar na matam kuni miyang changdan lair khiba asidagi Tea Garden asima pu pandabadagi kangkhong chaibagi phimam da lakhibane atopa pau amadana covid narabasing da lemna oxygen yen thokluba miyoyama covid ki nom ngakte aidar police na fajan khre Uttar Pradesh ki Jaunpur district ta anaba masing jaman badagi hospital ki phamung phangdatun leimai da hitun leiriba oxygen darkar oiraba covid laichan sogalaba anabasing mateng pangdun oxygen cylinder sing lemna yen thokhiba Miyoyama State Police na COVID-19 ka mari lena dalenga na piriba guideline amasong norm inde aiba maral situ na fajan bikre Jaunpur district gi beki agra hari kauba miyoy ado COVID-19 ki safety protocol sing ngakte aiba kidamak Indian Penal Code ki section 188 amasong 269 ki makada aduga the Epidemic Diseases Act ki section 3 ki makada police na fajan bikibane Uttar Pradesh na COVID-19 laisit ki ani subu web angak phapang na hengkalaktuna hostel sing da anaba masing ka hena admit tawdun laisin ki maramna Nauna lakpa anabasing hostel gi phamung phangna dabadagi chaitheng kya mayok nari bane phamung phangudra anabasing adugi mateng pangna ba chahi asigi April 18 da beki no oxygen cylinder sing thorang torba matungda Jaunpur district hostel gi mamangda magi oxygen cylinder sing adu darkar leiriba anabasing da yanthokna bagi thabak ngaidun laiki aire magna nongmada hostel adugi anaba miyoy kun manga dugi kunthra phawada oxygen cylinder lemna piduna mateng pangduna lakibani aire Police ki masin chatpa amana phongdo ki ba matung ina beki na hospital adugi akoi ba mafam sing da COVID-19 ga mari laina ba lainga na piban nom sing thugai ki madugi damak hospital adugi chief medical superintendent na police ta complaint tawki magna masamak amadi hospital adu da laing na ba lakhi ba ana ba sing da COVID-19 test tawthok tana amasung sanitization ki thawong sing amada paikatana oxygen adu yanthok ki tabak sa tarambane magi thawong aduna miam paksana mahik pokningai oilakpa jai aina maral seke Thawng adugi matang da miyam na social media da video clip sing thagan narakuna Uttar Pradesh government amas state police ki mathakta janing da wafam sing phangdok na rakhe makha tarakpa atopa pau amadana Haryana gi Kurukshetra da doctor ama COVID-19 ki niyom thugai bagi damak police na fajan khre hauzik doctor adu bel da thadokre aina pau aduna phangdokle thawdok asi Kurukshetra gi private hospital amagi mafu doctor Lokendra Goel koba ama masa COVID-19 ki test tawada positive result Phangduna COVID-19 naraba mahaki hospital aduda oxygen leitabadagi sauduna hospital aduda layingdun leiriba COVID-19 laina naraba miyoy kyaga punna loina duna laklaga mafam jaga adugi district commissioner ga unaki amasung mafam aduda mahaki hospital da oxygen matik chana pide aiduna DC office adugi manungda achaubai irang ama thoki aina phangdokle doctor asigi hospital asi COVID-19 laina laichatna naraba misingi layingpham oiriba hospital ni aina phangdokhe Marakasida India pumbada haujik lockdown thamlaba yana laire Supreme Court ki paukta ki matungina ngasi Supreme Court na central government amasung state government singda haujik India da COVID-19 second wave laina laichat paksana sandoroktu na miyoy kya nungtigi sihalliba amasung miyoy lak ahum makai gi mathakta nungtigi laina laichat asina nahalliba asiba thingnanaba amasung laina laichat asi thuna sandokliba asi handhanadaba lockdown thamnadaba khananaba paukta pikre Aroi beda content sing asige maru iba pau khara asiba pagdam jariba Manipur local news YouTube channel amadi Facebook page asidagi yang video pupuna mapotaka jari
channel asina dom da kanabadi subscribe tawbi division subscribe tawbi mo loina like and share to basu kawi kanum namak po amagana thagajari